Assalamualaikum warahmatullahi wabarakatuh. Siraba isina nausing ngasigi video asidi kanagumba musalman amabu karimnaba noknaba migi aswaiba thiba amasung mibu ikaiba piba hairiba gunasing ngasigi matangda mayamgi mafamda wafam khara thamjage. Siraba isina nausing hairiba wafamsing ase achauba guna amani achauba guna kabirani masida dunyagi oiba kanaba amata yaude. हाइरिबा थबकसिंग असे यामना फत्तबा अचोपा थबक ngактani दुनियागी कानबा अमफुबा यावदबा अमसुंग आखिरत की सुकानबा अमफुबा यावदबा थबक ngактani अदुबु मुसलमान अयाम्बा हाइरिबा थबकसिंग असे करिसु लैतना खल्लगा हाइरिबा गुना असिदा ताउदना लैरि हाइरिबा गुनासिंग असिबु यामना पामना तौनरि कुरान करीम दा अल्लाह तबारक तआला ना हाबिरि ला यसखर कौम मिन कौमिन असा अन यकूनु خيرا منهم ولا نساء من نساء عسى أن يكون خيرا منهن كناغومبا جماعت أمنا كناغومبا أمبو نوك نغنو مخويدنا نخويدغي الله گي مناك تهين نفرم بسوياي أما سن نبي سنسو أمنا أمبو نوك نرويدبني مرم دي نخويدغي مخوينا الله گي مناك تهين نفرم بسوياي سيرابيسن ناوسين نوك نبا كريم نبا नोक नबा करेम नबा हाइबसी कनागुम्बा अमगी इज्जत मंगहनबा हंथन येंगबा मियामना तारगा नोक नबनी हाइना मागी असोय बुथोक पुमनमक असिदा सल्ली मसी यामना फत्तबा थबगनी मसीदा नतना कनागुम्बा अमगी चतबा फंबा हुगतबा नोकपा लोनबा पिकपा चावबना चिंगबा मओंग मतौ तंबा सिसु अमनी कनागुम्बा अमगी वहई वता थबक थौरमसिंग अदुबु उरगा नोकनबा सिसु अमनी खोंखुत नत्रगा मिटके इंगितना कनागुम्बा अमगी असोइबा ताकलबा कनागुम्बा अमगी असोइबु उत्पा नत्रगा पुमनमा असिदा पल्लगा नोकनबा सिसु अमनी हाइरिबसिंग असे महाउ यावदबा गुना अमनी ngasi musalman singgi punsida हाइरिबा थबकसिंग असे अनाबा लैचत अमगुमना संदोरकली आवाम खक्ता नतना खवास पौबा हाइरिबा थबकसिंग असिदा यावसिल्ली ममांगदा पनखिरिबा आयात असिना थबक असि हरामनि हाइबसि फोंगना तकबिरी अतोप मफम अमदा सुन्न अल्लाह तबारक तआला न हबिरी वाइलुल लिकुल्लि हुमज़तिल लुमज़ा मांगसरबनी अतोपबु हंथना खल्लगा नोकनरिबा मसागी असोइबदि येंगदे अदुगा मीगी असोइबसिंग अदुबु थीरिबा कुरान करीम की आयत अमदा सुन हबिरी या वैलतना मालिन हादल किताब ला युगादिरु सगीरतन वला कबीरतन इल्ला अहसाहा हाइरिबा कुरान की आयत असी की तफसीर दा हजरत इब्न अब्बास रज़ियल्लाहु तआला अन्हु ना हिदो पिरमी आयत असिदा पल्लिबा व सगीरा असी कनागुम्बा मुसलमान अमुबु मोमोन मिनोक तवरगा करीम नबा दुबुनी अदुगा कबीरा हाइना पल्लिबा सिना खोन थोकना नोकनबा दुबुनी हज़रत आयशा रज़ियल्लाहु तआला अन्हा नहिदोक पिरमी नोंगमा अइना कनागुम्बा मी अमगी मतौ तंबदा नबी करीम सल्लल्लाहु अलैहि वसल्लम न तौगनु हाइना थिंगलमी अमसुंग तकपिरमी करिगुम्बा मसिदा दुनिया की दौलत कया फंगनी हाइरबसु आइदे हाइरिबा थबगसि तौरोय हदीस असिना पीरिबा इंगति गुना हाइबसि महाउ यावदबा अमसुंग करि अमता कानदा करिगुम्बा अमफोबा कानबा फंगदबा करिगुम्बा अमफोबा कानबा यावदबा थबगनी करिगुम्बा कानबा यावबा तारगसु मदुगी मनाक फौबा नक्सिल्लोइदबनी हजरत हसन रहमतुल्लाह अलैहि दगी रिवायत नि रसूलुल्लाह सल्लल्लाहु अलैहि वसल्लम ना हिदोक पिरमी दुनिया दा मियोय बसिंग बनोक नरंबा करेम नरंबा हाइरिबा मियोय सिंग अदो आखिरत मखोयगी दमकता जन्नत की थोंग अमा हांगलगा नुपा अदु यामना वाना सिल्लगा थोंग मनाक अदु यौगनी माना यौबगा थोंग अदो थिंजनखिगनी अतोपा थोंग अमा अमुक हांगनी अमसुंग लाउ हाइनम हांगोंदा कौगनी महांगना लाकनी अदुगा यौरकपदा थोंग अदो थिंजनखिगनी असुम हाइना जन्नत की थोंग खुदिमकना हांगलगा महाकु लाओ हाइना कौगनी अदुगा मुका थिंजनखिगनी ममई थंगदा महाक अदो हाइरिबा नुपा अदो थाजररोय महाक अदो हाइरिबा थोंग अदुदा चंगलरोय हाइबा सिगी थाजबा अदु लैररोय अमसुंग हाइरिबा थोंग सिंग अदुना कौरकपदसु महाक सल्लरोय उपाय लैत्रदुना नोंगमुनमेत अमा नुपा अमा नुंसित खाइदोकलम्मी मखोन थोकना मतमददा मियामना महांगोंदा नोकनरम्मी मधुबु उरगा रसूलुल्लाह सल्लल्लाहु अलैहि वसल्लम न बयान तौरम्मी अदुगा चैरम्मी नखोय नसानसु तौबा थबक अदुदा करिगिदमक्ता नोकलिबनो
Hazrat Muaz bin Jabal radiyallahu ta'ala anhu na hibirami Rasulullah sallallahu alaihi wasallam na hidokpirami kanagumba mi yamana kanagumba amabu magi gunasing singthanaraga ikaiba piba taraba mahaksu hairiba guna ado tawdringaida siroi haibadi sidringaida hairiba misak ado hairiba noknariba misak adasu guna ado da soidana tawduna laigani guna ado da lupkhigani hairiba hadis asida palliba guna ase nupa aduna toba tawkhraba guna aduni mahakna karigumba hairiba guna ado dagi toba tawkhiba taragasu mahakna mingonda moknakfina maram oraga mahaksu hairiba thabak adada nongma natraga nongmadi suksoi muksoidana lupkani sirabesina nausing mioi kharade mibu noknaba karemnaba masibu phagi oina khallaga tawri phagi tawbadi jaisni huzur sallallahu alaihi wasallam masa maktagi sabitni tawbu maduda aran ba haiba natraga migi thamoina hanbadi yadi loina hairiba thabaksing ase ikoina hainabi oina onthok loidabani aduga noknaba karemnaba haibasidi migi thamoi naba haibasi soidrabani masi haramni migi thamoi nanbasi hairiba thabaksing asibu phagini aina tawriba sidi haina khanbasisu achobuguna amani sirabas nausing migi asoiba thiba amasung mibu ikaiba piba hairiba sisu achobuguna ni Quran Karim na hairi wala tajassasu anagumba amagi aronba soiba singado thiba tawanu Hazrat Abdullah bin Umar radiyallahu ta'ala anhu dagi riwayat ni Rasulullah sallallahu alaihi wasallam na member da phamlaga bayan torami adugum laba miyoi singado jinnadi Islam purak laba aduga makhoigi thamoi da iman di changdriba taw adugum laba thamoi singado munna taw madudi musalman singbu awaba piganu makhoigi aronba soiba singado thi humba tawganu makhoigi haukraba guna singadubu ningsinghallaga ikaiba piganu maramdi adugum laba mi ado musalman bhaigi asoiba thiriba Allah tabarak taala nasu mahaki asoiba singado yengshin bahorai Allah tabarak taala na mahaki asoiba singado yengshin bahaukrabadi hairiba miyoi ado ikaiba nangba natana karisu upai leiroi mahakna mafam amada lotuna leiba taragasu Allah tabarak taala na mahakbu ikaiba pigani Hazrat Abdullah bin Umar radiyallahu ta'ala anhuna nongma Baitullah da yenglaga sumna hirami he Baitullah nangi thak yamna wangi nangi izat yamna chawi adubu mu'mingi izat amasung hurmat Allah gi manakta nangondagi heli atopa hadis amadalai musalman haibasi musalman amagi marumni maram masina mangonda zulum su tawganu badanam su tawganu amasung kanagumba musalman bhai amagi mateng panglabadi Allah tabarak taala na magi mateng pangani aduga kanagumba musalman amagi awana da mateng panglabadi Allah tabarak taala na mahakbu qiyamat ki numit ki awabadagi sugai thokpigani aduga kanagumba musalman amagi asoiba kupsin birabadi Allah tabarak taala na mahaki asoiba dasu hayang qiyamat ki numit kupsin bigani sirabai sinanausing matam masidasu hairi baguna ase laina lechat kumna sandorakli awam khawas pumnamak hairiba sida taunari migi asoiba buthiba aduga madubu sandokpa amasung ikaiba piba haibase hainabi oina khoina taunari luribadi aina tawriba thabak ase gunani haibak fawba khanna khidre masi mahau yaudaba dunyagi oibasu kanaba phangdaba bansi chuppa tawdragasu amangba leiroidaba adugum laba guna mani adubu guna tawraga penba naidraba miyoi sing adudi yamna fatraba mahau yaudraba guna sing aduda luppa miyoi singni Allah tabarak taala na ikoina koi khudima hairiba yamna chawraba guna sing asidagi ikoi bu kanbi boisanu ikoi khudima miyoi basingi asoi basing adu kupsellaga karigumba ikoina hairiba miyoi adu phaning bataraga de ikoina hairiba mi adugi manakta chatlaga tuminna hairiba thabak adu phatte tawganu haibana chingwa famsing ase hairaga semdokpi gadabani adudi nattadana hairiba miyoi adugi asoiba adu thillaga mayam amang haiba taragadi miyoi adu ikai manbadagi matungda aidi hana sumina hairiba thabak ase tawwe haina khangkrabani aduna ai hairiba thabak ase tawrasu yai karisu akai balaiti haina adumuk tarakani hairiba miyoi aduna gunada da hanjin lukkiba taragadi mahaki asoiba mayam amang phungdok leriba nahaksu hairiba guna adu phangani Allah na koi kudima kan bi boisan wa akhiru dawana alhamdulillah